Manipuri Wari Pambi Channel na tabiriba pumnamakpu amuk hanna taramna oksari. Ngasi amuk mayamni ngaihak pothananawgidamak anauba Manipurida translation tawraba wari masa amakak puduna lakchari. Wari masa sigi maming asangba masugi haying. Wari masa sigi writer Hungarian writer Kalman Mikzad ki wari masani. Wari masa siba Manipurida translate tawbiba Tongbram Gulamjat. Haujik taminarasi ngasi amuk nauna pujarkliba anauba wari masa asangba masugi haying. Khungang aduda khwaidagi inak khunba ahal oiraba nupado kanna naduna siba yabagi phibamda leire. Taibangi mapu mahakna magi mathakta wayeliba mali aduga loinana magi phibamdagi miyoiba khudingmakta pumnamakta khudam ama piri. Ibungo mahakna haibagum tawri Zol gelda yengu nakoi siba naiba pumnamakna kari oige khalliba nakoi pumnamak kari sunate. Zon gel tasengnamak nakoi gumba kanagumba misak amani miyoiba haibase laibak amagi wayel mapusu oisano mahak masamak marak marakta makhut niklibani khallu nakoi gi khungang adugi mi kaya laktuna Zol gel gi film ado yenglari nakoi pumnamakki manungda mana khwaidagi hena ina khunba mini adubu hauzik aina mabu iraila maithiba piba ngamli mabuklam laba kaisal ama magi mufamda thaduna mabu hatuna chahanba sunatte natraga sauraba uyung pambi amana mara phuktuna tutharaktuna magi makokta nanduna mabu singkup sana sugaiba sunatte sumnagi pikraba haying amana iraila zon gelbu manganbagi thabak tawba ngamli miyoibase kayada soliba tasengbasu masimak miyoibasinggi mafamda sapchana thokli apikba haying amana magi makutta sikhibani khudakta magi makutto pomkhalakki loinana hena musinba amadi ngangsilakpa oirakki saurba yum adugi purohit amadi nupi aduna doctor ama kaurunaba mangonda themlammi makoida magi layengna bathang thaba haiba doctor ama kauningbagi apambado leirami loinana Budapest laiba maming lairaba thang thabagi doctor ama athuba matamda telegram ama tharaga yenge haina mangonda hairami phibam aduda makoina professor biralibu mabu layengnaba khalami amuktang professor aduna yengba lakpada lupa sahum tingani madumak tasengna hairagadi selka hena tinglabani haina laugani nariba lomi ahal zolgel na sauna hairaki wakhal yaudaba pikraba haying masaduna aingonda kaisut nattabada lupa sahumgi senfam ama namduna tinghangadawre magi sel panariba nupi adunadi sangadaba senfam ado mahakna pirage masado yengthoktaba yaroi haina kanna taksilami mase tasengbadi magi masado layengba yanaba haijinba wahayni zolgeldo amaromda yamna napal tawjaba mini telegram do thakre aduga masa pawa ano upanupa ama yamna thuna gari amada thunglare zolgel gi naha oiribi nupi aduna mabu thongal da taramna okle nupi aduna hangla i adom Budapest gi lakba afawu doctor haibadura adom lakpiba yamna fare aigi ipuroibado pikraba haying amana sikpadagi masa se laitapam khangdre tasengmadi mahakse asawa samu amana sikpaga sap manakre hairibadudi tasengmadi sumdabani maramdi zolgel na madugi maramda wahay ama fawba pankide adubu hangbu hangdragadi mahakti haying na sikpado sungpan palloy pansu pankide matamadu fawba mahakna sathiwa wangang thokkandaba mi haibado oy matamado mahakti magi famungda thausadana amadi ningaidana hiptuna lairami magi makokto yawgi maun amada thamlaga masindana kangsupki masinado suptuna lairami doctor aduna hanglai ahal adomge anabase karino ai khangi nangi se haying amana sikpa oiramale mayado umsinna ahal aduna khumlai hoi maduni karamba makhalgi haying no mahak yamna samjana khumlai asangba
haying amanani. Nupi aduna marak thalai, Doktor, adom na mangon wahang pahung amukta tawbiramu. Ay isagi thabak amukta tawjarukige. Lairang asabada tan mapal thangatuna thamaudi. Doktor aduna thoina yang khotpa tawdana khumlai. Yani ma adom gi thabak tu tawbiru. Doktor adugi wangang adu tabada nupi ado kudakta masada khoi amana mamu thinbagum phawramni. Makul ani ado magi tungi ningongda thamlaga khoirang khoi saunabagum mahakna hairei. Kariwano haibiribadubo adom di aibu pokpiba yaba pabagumba ahal oire adom gi mitta upliba anok aduna maram oiraga ningthijana uba phangbidrabro. Masi hairamlaga masado khanglai leithoklaga magi chanang tharaba iskat ki fizolado amuktang nungsina humbagum ururu leiramlaga naha oiribi amagi pangal amadi wakhal lai haibase utpagum masado chap tingkhatlaga satkre. Doktor adugi mamit ani aduna magi matung inbagum yenglami khalai mahakse phajaba budi phajai adubu magi khutphaja aduda tasengna tamthibagi sakwon amadi yauri. Doktor masamak tudagi di nupi ado yamna naha oiribi haibado thoklamni aduga mapuroibaga sangdamnarurabadi mahakti ka hena nauribi amani. Doktor aduna mangonda ngakpinaba wafam khara haininghlambani adubu mangonda wahai ama phawba ngangdringaida mahakto fat chatkhibana hankre. Doktor duna hanglai, fare nangi khutto yenglasi khutto yamna sikpro. Hoi khangamdana si paukhumado adumna lakhi. Doktor aduna pongkhaliba makhuto kupsinna yengle madugi matungda magi maithongda yamna haksinbagi mami ama tarami aduga hairei fattaba yaba fatre mase mahu yamna senba til amana sikpa soidana oiramgani. Mado tabada zolgel na pukningda thoidokna haksinba yaudana hairei oiba yai adubu aina masimadi haigani mado isam chamba makhalgi til amadi oiramloi. Doktor aduna hairei mado asiba haksang amadagi lakpa hayingni. Wafam ase tabada zolgeldo magi mfamda karigumba ama tawbide haibagi mawongda wadi ngangthoktana sap tawningbagumba ama phawrami. Doktor aduna makhata na hairei ai matam chana yaurakliba yamna laibak pharabani hojik phawba aina karigumba khara tawbagi khudongchaba lairi hayeng yauragadi thengmangani nang soidana siba yai. Zon namana pairiba kangchup masai aduda khubi aduna kanna namlaga hairei masimak angakpani. Hoi ida hu kaba haibasidi sibagi khonjel ase yamna thui matam khajitang phawba manghanba yaba nate aduna ahal nang nasagi singli nauri ado kankhat hanba tai aduga nangi pambom simak kakpagi tangai fadaba su laigani. Wafam ado tabada angakpa amadi masada khoidau sikpaga loinana madubu ka hena yaningdaba uttuna hairei aigi pambombu kakpa haiba. Hoi tangai fadana madu tawba tai. Zongelna makhatana wahai ama phawba haikidre sumnagi mangaktudang yaningdaba uttuna hairap kangchupto thaktuna lairami. Doktor aduna thembagi khonjelda hairei nangna khanglibaduni nangonda anabagi sainakhol amata piroi aina nangbu tumhangani aduga mikap thorakpada nangi punsi ado soidana kallabani natragadi hayeng ngasigi matam asida nang ngase asibu usi amagum siduna taba soidirabani. Taibang mapu mahakna fawbada nangbu kanba ngamlaroi. Asuk yamba doktor gi wangang aduda choktheraduna zolgelna hairei o aibu ithanta amuk thadok piro asi hairaga phaklang lomda onsilaga mahak mamit uisinduna laikre. Anabagi yamna anam kanba phibamda kuina ngangnabagi thoidokna thaurang leitaba doktor ni aduna kado thadoklamlaga anabagi nupi aduga pau phawdokna nanaba lakle. Nupi aduna doktor adubu yaningdaba utpaga loinana mana suriba thabakto leptuna adum chatharaga hairei aigi puroibadugi phibam ado karam tawre afaba haibadu oide aina laklibase nangi napuroibado nangna themnauduna yahananaba honaw haiduna lakpani maramdi tangaimak phadana magi nariba pambomado kaktaba yaroidawri. Mamangda doktor aduna setliba angauba phizolgum
masagi kusu ado taifet tairaduna nupi aduna laurei kari haiba he taibangi mapu makhut kakkani haiba natragadi mahak pung kunmari gi manungda soidana sigani nupi adugi maithong ado ngangsang silakhi aduga makuna doktor adugi pambom ado tapairaga magi anabagi kaado tana singduna pusilaklaga makul ani aduna masagi ningongda thamlaga hairei ayese nama soirba nupa amagi nupi oibada penthoptuna laiba ngam nupi amagum khanbro adum tawragadi ai ikaibana sigani masi hairaga magi nupa aduda lauduna hairei doktor asida amuktang yengu nangna nangi pambom ado mangonda kaktathanganuko mana haibada nang karimata tarunu maduda ahal oiraba mpuroibaduna magi nupi adugi mfamda yamna nungsi sanaba marup amada yengbagum yenglaklammi magi nupi aduda zona hairei kriska mafam asida sa nga kakpagum khongkhut kakpagi thodok amata thokloi ai sa se machet oina sige haina pukningda khande doktor aduna ahal oiraba zona duda siba haibasigi amamba saru aduga amaromda hingba haibasigi fajaba nungaiba madugi maramda haiba yaba haiduna mahakku themnanaba honarammi adubu pumnamak ado aremba taduna tokle hungang adugi purohit atai akhang ahaising loinana wa ngang sakpa haiba pumnamakta haiba yaba hayalagasu zol gelado mangakanduna adum leire masagi pambom ado kaksi haibada mahak yaba kauba marai khidre nungaitaba amadi awaba yaudana sirbasu kaidre haibagi mapukningda pokpa magi wakhalado maithongda itap tapagi maung utliba amadi magi khonjelda mong hadaba aduna phongdokli maramdi mangonda sibagi akiba amata poklamde mabu pokpo mapa amadi mapuboksinna hanana satkiba sibagi lambi ado magi sumatam oirakle hairagadi masu satpatabani haibagi wakhalado masada dum leirammi mase laibadagi ahal oiraba nupa aduda makutna mado thang thaduna kaklaga masagi punsi ado kannanaba thorang tausi haina kayarak hana hairgasu kanaba amata leiraroi haibado taseng le adubu mamai thangda ahal aduna yadabaduda asauba poklaba doktor aduna magi punsi kannanabagi damakta kanna haimanbaduda mapukningda karigumba kharadi fauri thang thabagi thabakto pangthokpada ahal adugi pukningda asuki matik waba pokpaduda doktor adusu pukningda nungaitabadi phaurammi amaromda ahal oiraba nupa aduna pukning nungsinabu oire natraga nukningba mawongdabu oire doktor adubu mana themjinba horaklammi khudakta doktor aduna asigumba isam chamba lawmi amagi mafamdadi sel thumna angakpa phangna achauba thabak kaya pangthokpa ngammi haibado khangning ningsinglakhi aduna mahakna hairei hauzik nangi khut thang thaduna kakpa kaktabagi wadi thamkhro ai mafam asida nangbu yengba lakpagi ayengmal lupa sahum adudi piba tai aduna thang thadragasu nasagi senpham lupa sahum adudi manglagani aduna thang thabadusu subnagi minat manga khaktangi thabakni adum tawragadi nangsu hingadawribani maduda ahal oiraba nupa aduna khongup laibada mamal hunabagum yamna ingna tapna hairei thang thaduna aigi khut kaktragasu nangna aigi ifamda tainanaba molomna chingba kharadi pibiramba yaina maduda aigi layengma lupa sahum madusu adum panaba yagani maduda yaurabani kaino doktor aduna thang thanaba themana uba pumnamak ado kanadre ningba kairaduna pukningda khoisaunana mahakna ahal adubu thadoktuna thorakle aduga khungang adugi ahal lamal wakhal laiba mi kaya unaraga khana nainabana fagadra haina mahakna makhong ngaiak chattuna laire adubu mahakna atopa mi amata dagi afaba pautak amata fangdre lamdam adugi maming laiba mioi natraga asumaran phajana khangba ngamlaba mi amata anabadugi phamung manak phauba nakna pusilaklaga oiriba phibam ado khanghananaba honanabagi pambai amata laidre amaromda ahal adugi naha oiribi nupi aduna magi mapuroibadugi makhut kaktuna mapunsi ado kannanaba honaba doktor adugi thorang aduda yekai thingai hanbatta natana adum ngang saktuna lairammi
loinana magi nupa aduna thang thaduna makhut kakpagi kanna yaningdabaduna saugattuna ngangba sakpa itattattana nupi aduna taure. Doktor aduna nupi aduda akhaba miyengna yengle. Yengbata nattana thina saiba lauba phauba taure. Mana hairei nupa mayamna khanaringaida nupi oibi nangna pangangang tauganu narai ado fazilu. Nupi aduna masado hai humba tauraga khangai khangjin oina hairei yenbi haibase matam pumnamakta yenba adugi mathigi habung adu fauba sangduna leiba tabani. Doktor aduga khananingbagi magi nupi aduda yauriba pukningi iholado zolgelna khamnanaba hobe hobe hairei Kriska adumna langba tauganu madugi mahutta aigi anaba hangba lakpiriba mayam asigidamakta pithaknanaba zu likli amatang pura'u maduna yamna hena fagani. Karamba yu kharungdagino nupi aduna hanglai sani chanba kharung adudagi pura'u aduga aigi poloibagi thoramda lakpiba sing adugidi chahum chanba kharung adudagi konjanna laithoktuna khaido uko mado kuimanduna soidana sinba phauram lagani. Mahakto tasengnamak masado sini haibagi wakal aduda adum laikre. Mapambom kaktuna hingadawagi saruk sibana fai haina sap yungna mapukningda thazaba ma laikre. Mabu hangba lakpa mayamado juwado thakle aduga aroiba pungpham aduda pumnamakki mapu mabu ningjaduna pungning ingna tapna laihaunaba mathanta thambiramle. Sumangdana Dr. Birlina naha oiriba mapangal fariba thabak thana khudingmakta haisingba anekpa nupa aduga unare. Mahakna nupa aduda hai ai gari thuna thaurang tauro ai pungkhai amagi manungda mafam ase thadoktuna satkrage aduga nariba gelgi nupi aduda ai ngasi numidang mafam asida lekcha aduna leiraroi haiduna sunangna khara tammu. Asum hairaga mahak mathangda kari taugadage haibado khangdana samamna duna thongal adugi wang maduda leptuna leire. Thongal adugi ahoba makhul aduda yengbada mahakna ngasaigi anekpa nupa ado gelgi nupi adugi manakta parap parap changsin khibado ure. Thabak sunaba anekpa nupa ado zol gelgi nupi adugi manakta changsin khraga maga nungsi sanabagi mawong ado ulami. Loinana mahak masabu yamna maru oiba misak amani haibagi mataw adu phauba ulami. Samna hairabada nupi aduga maga makoi anigi marakta aronba mari ama lairaga amaga wakal taminabagumba amadi laire. Maduna hujik Doktor aduna tawgadaba haibabu hiram adugi maramda makhatana ipau khara khomjinbaduni. Aduna manasu khalami khungang aduda lairiba mipum khudingmakki nungsi nungongi thabak thauram pumnamak khangbi ahal oirabi laiwatinba khangbi yadu haibi nupi amadi soidana lairamgani. Aduga mahakna nungsi nungongi thabak khudingmak tauramgani. Mado pumnamakto khungang adugi maru oiba misak che sang pumnamak paiba mahaktudi khanglamgani. Tasengna hairagadi khangsu khanglami. Aduna doktor aduna madumak mangonda hanglure. Nupa aduna hairei mahakto ai khangi ahal oirabi yadu haibi rebektuni. Zolgelgi yumdagi thangnabada thongalani salaga mahak laibani. Doktor aduna jadu haibi nupi aduda satlaga lupagi senjek ani pirami aduga mahakna hairami aina nupi amabu nungsirure aduna mahakna aibu nungsihananaba karigumba khara tawbiba pami. Adubu isanupa madu oiba yaroi yadu haibi nupi aduna hairakpani. Makhatana mahakna amuksu hai nangdi mahi marong sanghananabagi damakta thamba usek tanbagi asaba sakta mado mali nakoi gumba nupabu nupi singnadi pamloi. Doktor aduna hairei imana haibiribado asumbani adubu aina mangonda mana pamjariba fazaraba silki firol amadi mana hek pamjaba sel thum pumnamak piba ngamgani. Adu oirabadi nupi adudi kanano zolgelgi nupi aduni nangna asatpa gulab khudingmak hekpa yai adubu mina hekraba gulabti hekpa yaroi. Doktor aduna khangba pamlibado madumakni. Mahakna makhatana hanglai adu oiragadi nupi aduna nungsiriba atokpa nupa adudi kanano. Paul negi kauba anekpa makoigi thabak suba mi aduni nupi ado maga nungsinanaramgani. Maramdi mafam asida
nupi ado yamna toina laywa tinwa amadi hidakkidamakta aigi famda lai mangonda aina hakum semba sahi ahum suraba urigi makup khara nupa adugi yuda haijinanaba piki magi mapuroiba zone geldi nupa aduga magi nupi aduga mari leinai haibagi karigumba singnaba amata poktabara magi mapuroibado yamna haisingbo oiramba yai adubu nupigi hena haisingbaduna mabu irai laina matam pumnamakta maithiba piki pumnamakse khangdoklaba matungda doctor do zolgelgi yumda amuk halakle matam adu fawbo matai manau ani do wari watai sanaduna leirami nakal amaromdana makoigi anekpa thabak suba mi aduna doctor ado station fawba thindoknanaba sagol adugi manangal ado phimal maset amana nanduna masa narhalnaba tawduna leirami nupi aduna doctor ado ubada sangbira u haibagi maungda ingit tawrami sahar gi mi oiriba doctor aduna sanglakpaga nupi aduna magi makhutto mathabakta thingzillaga lupa sahum khak mapuroiba u layeng bibagi damak lauthokklami doctor aduda senpham ado piraga nupi aduna hairai doctor ipuroiba layeng bibagi adong yawamalni masai lausinbiyu doctor aduna hairai fare fazarabi ibema masina nangi wakhala do pothan gani haina khalli ai sel simak lawbugi matik kudi sade nupi aduna khumla maduna aigi thawai se pelhan gani maduda thoina khanbirunu senpham ase soidana lawsin biyu fare aigi khawdudang gari manungda hapkat piramu aduga aina nangi napuroibagi manakta salage haibado amuktang hairamge zolgeldo mabu thadok lamba ka aduda hujik phawba hiptuna leiramli magi kangchupto mai suramdri aduga magi mamit singdo uirol tawbagum tawraga pothari mahak khangyeng yeng khalakhi aduga thong ado hangdokpaga loinana mamit na amadi khangpang pang thoklakhi doctor aduna haire ai salage hairamge haiduna nanakta hujik lakpani zolgel aduna thoina thausadana khumla nang salaga dorobra hoi ai mofam masida karisu tawningai laitre ai gi nupina nangonda sel pirabro hoi pire Mr. Gel nang di nasak yamna fazabi nupi ama fangi tasengna nang gi nupi ado masak yamna fazai anabaduna atopa mamit amadu sufang thorakki aduga mage makhutna amado doctor da piraklaga wahi sikhaktang hairai tasengna fazabrane doctor aduna tahana hairai magi sinbala do mamun fana mullaba haijam petkum tasengna ningthizai o adumna tawrabro anabagi mai thong aduda haraubagi minok amagi mami tarami doctor aduna hairai thabak suningai leitaduna ngahau satpa nangi anekpa mi paulga nangi nupiga ayamba matamda nungaina matam lenminai wafam ase nangonda yamna thauna laina aina haibasini ahal oiraba anabado masado khangnik niglaklammi aduga doctor aduda yengkhalaklaga hairai doctor nangna hai wafam adubu karino ahal aduna anam kanna hanglai doctor nangna hai wadubu karino ne doctor ado khudak aduda masinbal umselami adubu aronba kaigumba khara ahal aduda hainingbagi matau amadi mangonda leirami aduga ngahaki matungda hairai fatraba wakhal yaudaba mi hoi aigi thawbudi laite mi haibase unaba mit pali khangba ngamnaraba kok yauri aduna karino haibado uba ngami khangba sungami haibase mari khanda mali nangi tilna siktuna naraba pambom namado kaktaba yaroi haibada nangi nupina yamna kanna yaningdaba utpa thabak aduda khudaktuda aidi isada singnaba ma dum pokre adubu ahal nangdi nasada kaimata singnaba poktabra haujikti ai taseng na khangle adum oinamak nangdi ahal oiraba zone gello magi khutum animak nikle ngaihaktan di magi sauna pomni pambom namado nari hayu fawba kauthoklammi puningi nungai taba saina ado khangma ngamdraduna tengtharaklammi aduga hairai aige pambom se oh aige pambom se doctor makhata na ingonda kaimata hairaklanu hoi ai wahi ama fawba nangonda hairaroi adudagi anabaduna makhut yettuna doctor adugi pambom ado faraduna
मसागी थबाक्ता फाउरक्पा चैना अमग लोइनना लाउ खोंदुना हाइरई करम्बा पाउलनो डॉक्टर नंगना हारिबा पाउलदो कनाबुनो महाक्तु कनानो तसेंगनमक नंगना माबु खंगदे हाइब्रो खंद्रगना हाइगे अइना हाइबसे पाउलनेगी नंगी अनेक थबक तौननबा थमलिबा मिनाय अदुनी ahal oiraba nupado mado tabada masado taipet tarami magi sinbalado niklami aduga magi igi iselado magi thamoida khangchen chengsin bagum taurami magi makuttuna ngayak tangdi mangonda anaba saina pida bagum taurami aduga mathanta murum murum solaga hairei ayase kayada wakhal yaudaba apangba misak ama oiramliba lindu gumbi nupi mase hairaga marai bakta makhubakna amuktang thajarami डॉक्टर ना हायरई मिस्टर गेल नुपी अदुदा वासक्तुना नंगना सै थांगबगी तंगाई फदब लैते नंगना खंगलिबदुनी महाक्ति यामना नहा ओइरी मसा फरी अमदी पुंसीगी नुंगाइबो मतम हाइबदो ओइरी मदुनी मागी हाइबबु मदुदा मागी मराल करिसु लैते अदुना नंगना करिगुम लैना असिन सीब थोकलबा महाक अमुक हन्ना कनागुम अमग लुहोंखिब ताबनी अदुगा नंगी नारिब पामोमदो थांग थादुना कक्तब तारगदी नंगसु लाइरम लेंद सत्खिब मसाना ताबनी ahal oiba nupado yamna kan honaduna masado amuktang lenglaklammi aduga wa ngangba leptriba doctor aduda onsilaklami doctor aduna makha samtharai nang leitraba matungda nangi nupina atopa nupa amaga amuk luhongbada nangi kari amangba leigani maramdi mata maduda nangdi leirungda leikhrabanina kari mata khanglaroi amaromda nangdi haraujafam suthoi karigino hairagadi nangi nupina nang leitraba matungda masak matau fajarawa nupa ama mahaki mapuroiba oina phangjahoragani jengmada masak matau fajariba naha nupa Paul mahakna soidana phangjahoragani ahal oiraba nabado maya krak krak siglaklammi madumak samu maya ani amaga taknabagi khonjelgum haubagum taurami doctor aduna hai Mr. Gale thoina mihau saurunu nangi naha oiribi nupi adugi tot nauribi masagi haksang lemna manghanbiba sumde Paul apangba mi ama natte mahangna nangi nupi ase nang sikhraba matungda lemna khak manghanloi madugi mathakta nangna sikhraga leihoriba nangi selthum lam punamak nangi nupina phangauba tabani aduga nangi nupi su hingningkhini nakhoi ahumgi manungda khwaidagi pangba kanano hairagadi nangni nang Mr. Gale ahal oiraba Gale ado amuk hanna chaina khol khangma ngamdraduna lau khonglaklammi magi marai baktu humang marik marik karaklami masagi thamoida pokliba asawbado phongdokkadawbagi matau fawba ulaklami doctor aduna hairei Mr. Gale nangi napambom na mana nangi nupibu konsinduna thambibana nangna sikraba matungdi ihang hangna mabu thadoklambadagidi yamna hena fagani masaygi wakhalni wafam ase ahal oiraba nupa adugi mafamda khangamdaba ma oirami khudakta mahak thauna laina chongthoraklami aduga tamthiraba asangba masugi haing amana siktuna pomlaba mapambomado doctor aduda onsilaga hairei doctor nangi thang ado thaurang tawbirabra haujingmak aigi pambom ase thang thaduna nangna kakthat piro